Lamdam asigi freedom fighter gi khubam ama oriba Hypo Jadonang Memorial Park asi laingak na semgat piu haina Rongmei Film Forum gi General Secretary Lantalung Gonmaina Fongdo Kibani tha asigi lakliba tangkun mapanda kashampata leiba Hypo Jadonang Memorial Park ta Hypo Jadonang na Laikidaba Jahi Moja Mari Suba Ningsin Kumoga Mangjona na ngasi Rongmei Kabui Film Forum na Park asibu Luna na Thamnaba Sengdopagya Mari Lainana Wafam asi Lantalung Gonmaina Fongdo Kibani. Mahak na makataraduna asigumba lamdam asibu kannabagi damag Katokraba freedom fighter gi khubam oina lariba Hypo Jadonang Memorial Park asi laingak na tourist spot ama oibaga lanana haugatlakliba tunggi miron na khanghaunaba amadi mahairoi singna mafam asida laktuna Hypo Jadonang gi punsi warida research tawba yanaba samgat piyu haiki सरकार के माइकाई देगिशु हरि पार्क असी अखोई के टूरिस्ट पार्क कुंबा अमा ओहनबी ने बगे दबाता अखोई सरकार के थमोसु सिंसिनजनिंगे अदुका लाकदे बस केयर टेकर गुंबा अमा थंबीरे हायरगा टूरिस्ट प्लेस गुंबा नतरगा हौगलाई बा स्टूडेंट सिंग स्टडी तोनिंग बा मफम हायरि बा मफम सिदा येंगलगा अखोई के पार्क अमा ओइना कोइबा लाको ओइरसु ngak potha jaba oiragasu ngak study tofom oiragasu masigo masi thamhaningi सरकार न सु यारगदि मसी यामना अफबा लेवल अमदा थांगति रे हारगा फ्रीडम फाइटर रिफॉर्मर सजादोनंग मेमोरियल पार्क असि सखतनबगि दमक होनबिउ हाइबसे अखैगि रोमन फिल्म फोरम मणिपुर gi माइकै दिकिना नोलक चबनी Kakching district ki manung chana leiriba Langmaidon Higher Secondary School da athauba singi numit palan thoram pangthokre palan thoram asigi manung chana imaleba ki damak thawai thakraba athauba singi mafamda school asigi oja sing amadi mahairoi singna hailai katuna ikai khumnaba utki Thoram asigi nungi wahan thokpi reduna school asigi senior lecturer amasu oriba ngangbam premlata na fongdo kibada aikhoina ngasi athauba singi numit pangthokliba asi athauba sing asina imaleba ki damak akiba leitana sakti leriba British ki mayokta lanthengna kiba sing adubu aikhoina ikai khumnaba utpani aikhoi sum makhoi gi chadanawda oibana amadi makhoina chelamba wakhalon sing adu aikhoi su chenduna thongna fa ba imaleba ningba miyoi oinaba hotnasi haina fongdoki mahagna British colonial gi makhada karamna Manipur buloshin ki ba amadi karamna British Kendra jidamadi thanga general na English ngamaga Janipan mo drama thoigi August 16 da thawai tha ki ba haibadu mahairoi sing da ningthina marik chumna takhi makha tarakpada vice principal Pramila ahan thembina aikoina palan thoram ama pangthokpada madu karigi pangthoklibano haibadu mahairoi singna oja singdagi khangdoktuna satra ama oibagi lawshin gyan lawnaba hotnagadabani haiki classroom khaktada oja singna takliba amadi textbook ta yawriba khara adu nainaraga aikoi lairik tamli lairik haire haiba yaroi isagi history mayik singna khangdabana ngashi aikoina karigumba matamda kanagumba amaga wari sanaba amasung job interview na jingbada maithi na bagi machak amasu ohelli haina fongdoki makha tarakpada tungi yumbirel oirakadoriba satra singna pumna maksing asi mamutta na khangjinba haibasi yamnamak mathau tai haina fongdoki palan thoram asigi mari leinana mahairoi singna athauba singda saithaba sereng amadi isai lanthokpaga lanana school asigi mahairoi singna punsallaga semba group ani gi drama su tilliba mayamda uttuna athauba singna karamna karigidamak thawai thaki haibadu drama oina uthoktuna mayamda mayek singna uhanki Lashalakpada handak jahigi oina higher secondary exam di HSLC exam da school asigi makok mathang tarakraba mahairoi singda achamba khudopiduna makhoi bu punin thogaki Imphal East ki Pangai da Laiba Saraswati Institute of Management and Paramedical Sciences na sinduna ngasi Saraswati College da Patriots Day gi thoram pangthokre thoram adu da Indian Red Cross Society Manipur gi chairman Narendra Ningomba Saraswati College ki chairman plus Fijam Diamond TV Wahung Radio gi MD James Higrujam Kurainandai Bang Grand Panchayat ki ex Pradhan Yumnam Chitra amadi RD amasung PR gi extension officer Talam Imocha Singh na sarukyaki Thoram gi manung chana Manipur gi ningtamba ngakna bagi damal thawai kat khraba athawa Singh Yuvraj Tiken Rujit amari thanga general gi photo da leizukat ki Sanamahi Lining Club CRPF Meitei Sports Team nasu Dalida Jaroda Galanda athauba singi numit thoram pangthokre thoram aduga mari lenena ing kumja 19 Janipan
मौद्रामाथोय एंग्लो मणिपुर वार्ड थौना फना लांथेंनखिबा अमदि मियामगिदमक नोकना थवाई थाखिबा अथौबसिंगी मफमदा हैकत लेकत तमखि तुंगदा सरुक याखिबा सिंगना मणिपुरबु तंदु लेताब नुंगाई याफबा लेबा लमदम अमा ओहनबियु हाइना थौनिखि।